ꯍꯩꯅꯧ ꯄꯥꯝꯕꯤꯒꯤ ꯎꯌꯦꯟ ꯈꯨꯐꯖꯁꯤꯗꯤ ꯐꯖꯗ꯭ꯔꯥ ꯀꯣꯕꯖꯣ ꯍꯦꯎꯗꯣ ꯃꯈꯣꯡ ꯄꯥꯏꯔꯦ ꯍꯦꯎ ꯍꯦꯛꯄꯁꯦ ꯃꯑꯣꯡ ꯆꯥꯗ꯭ꯔꯦ ꯌꯥ ꯍꯩꯅꯧ ꯄꯥꯝꯕꯤꯗ ꯆꯣꯡꯕ ꯎꯌꯦꯟꯁꯦ ꯆꯥ ꯌꯥꯕꯅꯤ ꯃꯌꯥꯝ ꯆꯔꯨꯗ ꯆꯣꯡꯕ ꯑꯗꯨꯒ ꯑꯩꯒꯤ ꯍꯩꯅꯧ ꯄꯥꯝꯕꯤꯗ ꯆꯣꯡꯕ ꯌꯥ ꯈꯨꯐꯖꯁꯤꯗꯤ ꯉꯥꯎꯔꯦ ꯁꯦꯡꯒꯦ ꯑꯌꯥ ꯍꯥꯞꯄꯨꯁꯨ ꯃꯈꯥꯗ ꯇꯥꯔꯦ ꯈꯨꯟꯖꯜꯂꯨ ꯃꯈꯥꯗ ꯇꯥꯔꯦ ꯈꯨꯟꯖꯜꯂꯨ ꯄꯥꯝꯕꯅꯦ ꯑꯃ ꯖꯒꯥꯗ ꯅꯤꯡꯒꯤꯗꯣ ꯄꯥꯝꯕꯅꯤ ꯋꯥꯎ ꯑꯌꯥ ꯃꯈꯥꯗ ꯇꯥꯈ꯭ꯔꯦ ꯍꯦꯛꯄ ꯉꯝꯗ꯭ꯔꯦ 야 제일 소리 하나 탕을로나 빅 탕을에 간다 그자만 빠니들 빠이 부간데 라 파자래 시래 파자드라 파자마 아빡파신두디 실례다 빠꾸만 파자라 어시세 좀 많이 났대 소이나 와우 Marian di hawani alu kamen thong ga di uyen ga